Hojik America de heavy protest we amasung protest hekta loibagi phibam nate amasung America gi history da masiso khwaidagi chawpa protesting gi manung da amani hairi Donald Trump lakle Donald Trump laklaga man ati afaba thabak ni haitana thabak sim makal mathel gi pakalakpa masida China da tarif thaupa China na madugi retaliation the same type of tarif langsilakpa masida gi amoka Canada da European Union sing da tarif langsilakpa mategi makhoi gi country sing da job lang si job phoidat pa khawdat pa masi gumbari sapling thabak puramak asi lakpasidagi hojik makhoi gi public sing ase pelak dana maki mathakta government sing mathakta even Donald Trump Elon Musk mathakta chauba protest ama torak le amasung hojik Donald Trump ase masi trap company fasi rabani mong tana fasi rabani haibo wapam chai le aduga protest te yaurak le wapam simadi he is the lunatic mark angau butana te amasung mark na angau bugumna USC economy down tore USA gi stock market ase onthokna down tokre amasung pithibhi gi country khuding ta tarif lagai dana America gi economy sokhalle haibo wapam sini launarak lise aduga America gi economy khangba America sibu khangba manunggi makhoi gi alternative amati masi economic condition punama khangba asing asina khangle madi US na hujik chali se karom na kantor US se masi inflation wanghalgani ama matawni aduna makhoi gi kholaw sida asim siawri madi penguin gi laibak ta pop na koina tarif lagai pa masi to bigano ama suno koi paisa na tra pa mi se paisa pa madi US the billionaire ke lairi Elon Musk hoi kumba makhoi mi ke lairi makhoi gi mathak tax ase wangan bibidi kari kai na yam da lon rakle so hojik question America gi inter America east south west north punamak ase inter America gi mi punamak ase mayum dagi thorak ta mi pau da thorak la protest ni tawri se adu makoina asu yam da kana protest thorak ise masi kari maram gi no hai matam da America gi mi sing ase makoi ase job to gera service to gera private sector dra natra government sector da makoi ase 401 ki haidra leiri makoi gi masi gi system da makoi masi investor se le makoi gi paisa tanjo paisa se thada dollar lising amara lising tarara masi investor se li adugi matung da madugi paisa do retirement gi matung da madugi khara khara lawra ka chana baki wani hari ba paisa sing se mutual fund da natra stock exchange da masi pi bangak tani so masi gi pora se Donald Trump da dak tor ibo mong mataw asina makoi gi investment se stock exchange puna ma se masi drop wera pa down wera pa aduna makoi gi future se secure director hari ba makoi na investor paisa se 401k ki mota masi dagi makoi loan se lawi home loan lawi ama lawi masagi paisa masana thamjab ta madugi pot na jaisini so madugi pot to thamjalba mafam singa do crash or down or the maybe confidence makoi gi mi singa confidence down or pa aduna saundarak tra makoi future is secure oi malaktre amasung kari oi khibi ai hai ba khan duna wasi ki protest torak pani hairi aduna makoi gi public sing si panic ni makoi thamki paisa se nomo gi US ki tarif se asum leng tun lai tarati nomo gi down oi ki batare amasung hauji ki pibam da US ke market stock market se asuki matik down oi chatli maduti hojik lagatar leptana consecutively down oi jane chatli seni asina makoi gi public si kirak pani makoi mingon da ki paisa pur yawi sutta mama maduna kamdauni amasung makoi na thamki paisa sing ado thamki ba dugi chang da thamki ba adu phau da phangak ta taragati makoi future se yamna problem orak pu ki mong dani aduni hojik Donald Trump se lunatic ni masi angau bu ki phibam da mak tor ibon yom ni ti sing asina khoi punchi si mang batare haibadagi ni hojik protest yam kan tor lese hojik mai government si chai pau phadri masita hojik ma pu ya da basri kayam yam thor krai matam da angak pu phangna hojik web of protest ni web of ya da bani mak se angau ni hairi so amorom da public koi sound dare public tana Donald Trump ki maki government ki makoi ki minister sing phop ta hawat laga wangang dare mati yes do zaina ma leira mi se masi phop da okay ni do sari su masi ina kon basing da tax lagai pa mati job ase go mapha ma te phom da sidok sinjin mi yam lak ultimate lo thok lo sin masi ki system su do sai se makha pona to bi do se su Donald Trump na pura ke mi di oji dos masi phop da okay ni asi phop da koi wahang leiram te adu ma ki tarif system asina hojik ka America da job of the problem lag ani mioi biki life se hojik mong charak laroi amati public ki property hojik SIP ki through da the mutual fund da punamak thamnari se masidani hojik am ki directly se makoi na thamge paisa se amata lag loi dori pa adu ki phebom urakle aduna hojik Donald Trump ki matak tangak pani hojik Donald Trump kari no taw dori se mana hai bati hojik tarif thamki se am change oi ka da mate amasung tarif se ben enter
katika country Mahadesh se masido thamini aduna hujik ma government se hujik yang launa nikpagi chance lakli hujik America mong amani makoina country khuding da war ki pesa piradana hujik war tawna halli hujik nityanu phau chakhraga hujik huti sing ase chakho mama se masi nam tabaki namakta masi hot naw amasu billion dollar masi da kharcha ta wale se masi ki question ni arise oirekle se hojik Donald Trump kari no khangte oidori se Elon Musk ki mathak ta su makoi ki khoisau na pani adu ka makoi protest da adu gumba color kara layek kra su yek li hairi mauda nazi ke changdam na ba Elon Musk hoi se makoi na tor se Hitler ki type ma tak silak le haibu wafam ka su yauri se yeng bade kumai no ai ko dori sa America marak ta ni hojik makoi mai chang dak le se amasu masi tungda kari la ka kari decision lau kidori bra tarif se pukto kidori bra tarif asin ni problem pirak lim bakai se yang si kari orakpa hojik ki phibam da ting asi namin nini sure protest chatharak li se amasung masi protest se America ki kachin tani hairi masina Donald Trump kari change orakpa ma ki world view world relation amati US ki economic system sita anaupa kari purakpa yaban natragati ma ki comment si kai ki bagi chance orakadori bra hai basi chingda tabati natti aduna hojik America se makoi ki public singna chaire makoi ki leaders singna chairi aduna kama masita natana prithip ki mapom phom kuding dagi America se pu chairakli noglakli amati na koina tawjari se kaina aduga China na di makoi phajana hulle masiga loina na Russia amti Ukraine ki marak ta chathari bu wara se handak marak se yam sathina Russia ki side ki Ukraine mathak ta attack tawri nongni ni si am kan report tawnarakli masita Ukraine ki problem Zelensky na su amok USA ta phajana chairi aduga phajana hunna kre maldi asuk yamna power lay hariba country sing nakhoi ga Russia ga ngang na dana adugumba mafam de attack ta ndore si haina lep khrapa awda su amukka Russia na attack tor kuda nakhoi Russia do wa ngang bugamde masini hujika bolodomi challenge yam kan hunna ngang gre se masi kari kino hai matam da kribiri ri hariba mafam se masi Ukraine ki president bolodomi Zelensky ki pokna famlam tamni hairi masi da attack tor ki besengarang Russia na masi da mi tara taruk si ki amasung masi da angang mapan muk yaw buki wani ham sathi ba hamla ni or krise masida Volodymyr Zelensky pokna pham aigi kungang ta aina pokli mafam da attack tor putarati masida president ama oina ma ti kip ta darul hukumat kip Ukraine ki sita lai kre adu mang pokna pham sida ma na charam pamyum ka ama matu lai bani madu sindu kai ba ta tarak lati maudi ingdana kayam kuina ti yenga le rakani aduna Zelensky na supajana Ukraine ki amna USA ki meeting sida high kre Donald Trump ta kari matangam te makoi machin na bani amasung Russia na ngasi tawsilaklisa makhoina tawdadana makhoina kandadana makhoina hujik khut thangakraga ngasi ekoi gi sigi phibam se ohelibani haibo famse Volodymyr Zelensky na haikisani amramde India da harga hujik waqf bill king rang khongdra mafum khuni protest to khaina rakli mo aduka hari waqf bill ase Lok Sabha Rajya Sabha di pass tawkre adupu masi hujik Supreme Court ta case ma thangakadori masi tasekna ko na Supreme Court na masi de kari writer kadori waqf bill ase hujik pawda stagnant thamo masi lenghal kanu amusung chatna ki yakhiroi haibi rakadori pra natraga Supreme Court na maki yachika thadori se masi ki case against adupu ya nira yare ra laudori pra ma to wen bichar tor kadori pra matuti haibungam tri ko